ꯐꯨꯠꯂꯦ ꯑꯍꯥꯟꯕ ꯌꯦꯟꯁꯦ ꯉꯥꯏꯈꯣ ꯉꯥꯅꯦ ꯃꯆꯥ ꯉꯥꯏꯈꯣ ꯁꯤꯗ ꯌꯥꯎꯔꯤꯕ ꯀꯣꯂꯦꯁꯇ꯭ꯔꯣꯜꯁꯤꯡꯁꯦ ꯀꯣꯂꯦꯁꯇ꯭ꯔꯣꯜꯁꯦ ꯊꯣꯛꯂꯛꯏꯅꯦꯕꯁꯦ ꯁꯤ ꯂꯣꯏ ꯂꯧꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯌꯦꯟꯁꯦ ꯐꯨꯠꯂꯒ ꯊꯣꯡꯗꯣꯏꯅꯦꯕ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯣ ꯁꯤ ꯂꯧꯊꯣꯛꯀꯗꯣꯏꯅꯦ ꯂꯣꯏꯅꯃꯛ ꯃꯍꯤꯗꯣ ꯁꯤ ꯌꯦꯟ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯨꯠꯄꯗꯣ ꯑꯗꯨꯏ ꯃꯍꯤꯗꯣ ꯁꯤꯁꯤꯅꯦ ꯁꯦ ꯂꯩ ꯃꯌꯥꯝꯁꯦ ꯍꯤꯟꯖꯥꯡ ꯁꯦꯝꯕ ꯂꯣꯏꯔꯦ ꯎꯠꯍꯧꯗ꯭ꯔꯦꯅꯤꯅꯦꯅ ꯍꯥꯞꯆꯤꯜꯂꯦ ꯇꯤꯜꯍꯧ ꯁꯦꯝꯃꯦ ꯑꯗꯩꯗꯤ ꯂꯣꯏ ꯁꯨꯖꯔꯦ ꯁꯤ ꯂꯩꯔꯦ ꯁꯤ ꯁꯨꯗꯅ ꯑꯗꯨꯒ ꯀꯦꯟꯗꯜ ꯑꯃꯁꯨ ꯊꯥꯜꯂꯤ ꯇꯨ ꯃꯩꯁꯨ ꯊꯥꯜꯂꯤ ꯀꯦꯟꯗꯜꯁꯨ ꯊꯥꯜꯂꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯍꯤ ꯍꯩꯖꯜꯂꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯌꯦꯟꯁꯦ ꯁꯤꯁꯦ ꯊꯥꯎ ꯁꯨꯛꯌꯥꯎ ꯌꯥꯎꯗꯅ ꯊꯣꯡꯉꯤꯅꯦꯕ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗꯒꯤ ꯊꯣꯛꯂꯛꯄ ꯃꯍꯤ ꯀꯣꯂꯦꯁꯇ꯭ꯔꯣꯜꯗꯣ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯎꯠꯆꯈ꯭ꯔꯦ ꯑꯗꯣ ꯃꯆꯨꯁꯦ ꯈꯤꯇꯪꯗꯤ ꯋꯥꯠꯄ ꯃꯥꯜꯂꯦ ꯀꯦꯃꯦꯔꯥꯗ ꯑꯗꯨꯕꯨ ꯁꯤꯗꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜꯗꯗꯤꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯦꯟ ꯂꯩꯍꯧꯕꯗꯣ ꯌꯦꯟꯗꯨꯗ ꯇꯤꯜꯍꯧ ꯆꯅꯝ ꯂꯣꯏ ꯍꯥꯞꯆꯟꯕꯤꯔꯅꯤꯕ ꯁꯤꯡ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕ ꯆꯥꯡꯗꯣ ꯃꯣꯏꯒꯤ ꯑꯣꯛꯅꯕ ꯆꯥꯡꯗꯣ ꯑꯗꯨ ꯍꯥꯞꯆꯟꯕꯤꯔꯅꯤ ꯑꯗꯨ ꯍꯥꯞꯆꯟꯕꯤꯔꯒ ꯑꯗꯨꯗꯣꯐꯖꯅ ꯐꯨꯠꯂꯅꯤ ꯐꯖꯅ ꯃꯨꯟꯗ꯭ꯔꯤꯕ ꯐꯨꯠꯂꯅꯤ ꯑꯗꯨꯒ ꯑꯗꯨ ꯍꯥꯞꯄ ꯈꯤꯇꯪ ꯃꯨꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯆꯨ ꯍꯥꯞꯆꯟꯕꯤꯔꯅꯤ ꯃꯣꯔꯣꯛ ꯍꯥꯞꯆꯟꯕꯤꯔꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯏꯁꯤꯡ ꯃꯍꯤ ꯍꯥꯞꯆꯟꯕꯤꯔꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯐꯨꯠꯂꯅꯤ मही हापचनबीरनी फुटलगा सिगी सा मरोइजे खितंग हापचनबीरनी फुटलनी फुटलगा खितंग मा तासलक्पा आलूगा मुलक्पसिदा अमुक खामेन सिनबी खितंग अमुक हापचनजरे हुजिकसे अदुगा फुटलिनेबा हिंजांगजे मुल्लबनेबा अखोय ngसाइगिदो अदुदुना मुल्लबनिना इसिंग अयिंगबना हैबा यादेबा मागी महीजे असाबना हैबियोबको अदुगा सुमाइना तौदोइने थाव सुकाव यावदना थोंगबा सिसे येन थोंगबसे अदो महाव अमुक होरेन तंगजरक्तोइने अदुदा अमुक येंगमिनरसि लोइदि लोइसनग्रे अई हापा खोटपदो नमजा हौद्रे फरक तादना सोमदा इचाना कपसलक्तना लेरे हुजिक खगा मुंदोरे ये हावरब्रा कोइना तागा हावनी थोंगमने याम हाव चखोम अचौबा अमता हुलौसे अखोई कइनोने सामगोदन थोंबी हारो वाव खोइसियनसे हावे मयाम जो अमतंग चाबियु सुमाइना थोंगा हावजे लोइने कोलोस्ट्रॉल यावदे हावगोदन थोंबा येनेको ओक्तिमति हावे हावे खोजु चागी गेटिन योले दुदी नेक्स्ट वीडियो दम थेंगनरसी बाय 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 तरो निने बाय बाय सारी न मिया